ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯆꯖꯤꯛ 9ꯁꯨꯕ ꯇꯥꯡꯀꯛ꯫ ꯋꯥ ꯂꯥꯟ ꯑꯃꯠꯇ ꯉꯥꯡꯅꯗꯦ, ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯂꯩꯅꯩ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡꯁꯤ ꯈꯪꯕꯅꯤꯅ ꯍꯦꯛ ꯆꯩꯔꯨꯕꯗꯨꯁꯨ ꯊꯣꯛꯑꯕ ꯑꯃ ꯇꯧꯔꯛꯇꯣꯔꯤꯕꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤꯁꯦ? ꯅꯪꯁꯨ ꯐꯝꯃꯤꯟꯅꯔꯒ ꯉꯥꯏꯕ ꯌꯥꯎꯔꯤꯗꯨꯅꯤ꯫ ꯀꯅꯥꯕꯨ ꯂꯥꯛꯇꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯑꯣꯟ ꯑꯑꯣꯟ ꯆꯥꯕꯗꯤ ꯃꯣꯏꯅꯤ, ꯑꯩꯈꯣꯏ ꯅꯠꯇꯦ꯫ ꯁꯤꯕꯨ ꯐꯥꯒꯤ ꯌꯥꯕ ꯋꯥꯔꯣ? ꯉꯁꯥꯏꯗ ꯇꯣꯃꯥ ꯂꯥꯛꯑꯝꯕꯗꯨꯅ ꯃꯣꯏ ꯏꯃꯨꯡꯗ ꯂꯤꯔꯝꯃꯅꯤ, ꯃꯣꯏ ꯏꯃꯨꯡꯗꯩꯗꯤ ꯃꯊꯪ ꯃꯊꯪ, ꯑꯗꯩꯗꯤ ꯂꯩꯀꯥꯏ ꯁꯔꯥ ꯁꯟꯕꯗꯨꯅꯤ꯫ ꯏꯀꯥꯏꯖꯩ ꯃꯤ ꯃꯃꯥꯡꯗ ꯌꯥꯝꯅ꯫ ꯌꯥꯏꯁꯅꯥ: ꯕꯕꯥ, ꯃꯣꯏꯗꯤ ꯂꯥꯛꯑꯦ ꯍꯥꯏ꯫ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯃꯤ ꯑꯃꯅ ꯁꯥꯒꯩꯒꯤ ꯃꯤ ꯂꯩꯇꯕ ꯌꯥꯎꯏ ꯍꯥꯏꯔꯛꯄꯩꯅꯤ ꯍꯥꯏ꯫ ꯀꯤꯁꯣꯔ: ꯑꯗꯨꯗꯅꯤꯅꯦ ꯑꯩꯅ ꯃꯣꯏ ꯃꯆꯤꯟ ꯊꯤꯔꯦ, ꯑꯣꯏꯗꯕ ꯉꯥꯡꯉꯦ ꯍꯥꯏꯁꯦ꯫ ꯅꯪꯁꯨ ꯉꯥꯏꯕ ꯌꯥꯎꯔꯤꯗꯨꯅꯤ, ꯑꯗ ꯀꯅꯥꯕꯨ ꯂꯥꯛꯀꯦ? ꯌꯥꯏꯁꯅꯥꯅ: ꯅꯠꯇ꯭ꯔꯒ ꯕꯕꯥ, ꯑꯩꯈꯣꯏꯅ ꯃꯥꯡꯒꯣꯜꯗ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯐꯝꯃꯒ ꯉꯥꯏꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯅꯨꯡꯁꯤꯗꯕ ꯃꯤ ꯑꯃꯅ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯖꯥꯠꯂꯥ? ꯇꯣꯝꯕꯤ: ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯗꯤ ꯅꯪ ꯅꯁꯥ ꯌꯥꯎꯅ ꯉꯥꯏꯔꯤꯕꯗꯨꯗꯤ ꯊꯥꯖꯔꯣꯏꯅꯦ꯫ ꯅꯨꯄꯥ ꯃꯌꯨꯝꯅ ꯑꯗꯨ ꯍꯥꯏꯔꯛꯑꯦꯅ ꯃꯑꯣꯟ ꯅꯄꯨꯛꯅꯤꯡꯗꯣ ꯈꯜꯂꯒ ꯂꯩꯔꯣ ꯅꯪ ꯑꯃ꯫ ꯌꯥꯏꯁꯅꯥ: ꯈꯪꯗꯦ ꯏꯃꯥ, ꯑꯩꯗꯤ ꯍꯌꯦꯡ ꯂꯥꯛꯑꯣ ꯍꯥꯏꯈ꯭ꯔꯦ ꯃꯣꯏ ꯃꯃꯥꯗ꯫ ꯇꯣꯝꯕꯤ ꯏꯉꯛ ꯉꯛꯅ: ꯑꯦ, ꯅꯪꯅ ꯍꯦꯛꯇ ꯃꯌꯥꯝ ꯇꯥꯟꯅꯗꯒꯦ ꯍꯥꯏꯔꯤꯕ? ꯀꯤꯁꯣꯔ: ꯍꯌꯦꯡ ꯇꯠꯅꯕ ꯊꯣꯛꯏ, ꯇꯧꯍꯩꯗꯦ꯫ ꯃꯊꯪ ꯅꯤꯡꯊꯧꯀꯥꯕꯗ ꯑꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏꯒꯣ꯫ ꯇꯣꯝꯕꯤ: ꯅꯪꯅ ꯑꯁꯤꯅꯔꯥꯟ ꯑꯁꯌꯥꯝꯅ ꯁꯥꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯅꯨꯄꯤꯅꯤꯅꯦ ꯅꯪ, ꯅꯁꯥꯗꯣ ꯈꯔꯁꯨ ꯂꯦꯝꯖꯧꯅꯦ, ꯈꯔ ꯆꯥꯎꯊꯣꯛꯎ꯫ ꯉꯁꯥꯏꯁꯨ ꯂꯥꯛꯇ꯭ꯔꯦ ꯈꯪꯉꯃꯠꯇꯗ ꯅꯪꯅ ꯍꯌꯦꯡ ꯂꯥꯛꯇ ꯌꯥꯗ꯭ꯔꯦꯅ ꯍꯥꯏꯈ꯭ꯔꯤꯗꯣ ꯃꯤꯅ ꯎꯁꯤꯠꯂꯔꯣꯏꯅꯦ꯫ ꯌꯥꯏꯁꯅꯥ: ꯃꯤꯅ ꯎꯁꯤꯠꯄ ꯎꯁꯤꯠꯇꯕ ꯀꯩꯁꯨ ꯈꯟꯐꯝ ꯊꯣꯛꯇꯦꯗ ꯏꯃꯥ꯫ ꯃꯣꯏꯅꯗꯤ ꯂꯥꯛꯑꯦꯅ ꯍꯥꯏꯔꯦ, ꯑꯗꯨꯒ ꯌꯧꯔꯛꯇ꯭ꯔꯗꯤ ꯍꯌꯦꯡ ꯂꯥꯛꯑꯣꯅ ꯍꯥꯏꯐꯝ ꯊꯣꯛꯇ꯭ꯔꯣ? ꯁꯨꯝ ꯀꯨꯏꯁꯤꯟꯅꯔꯒ ꯄꯥꯎꯁꯦ ꯅꯝꯖꯤꯟꯅꯈ꯭ꯔꯅꯤ꯫ ꯑꯁꯦꯡꯕ ꯑꯃ ꯈꯪꯅꯕ ꯍꯌꯦꯡ ꯂꯥꯛꯑꯣꯅ ꯍꯥꯏꯈꯤꯕꯅꯤ, ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯇꯣꯝꯕꯤꯅ ꯑꯃꯨꯛ: ꯈꯪꯗ꯭ꯔꯦ, ꯅꯪ ꯂꯣꯏ ꯁꯤꯜꯂꯣ, ꯅꯪ ꯂꯣꯏ ꯄꯥꯜꯂꯣ꯫ ꯆꯥꯛꯀ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗ꯭ꯔꯦ ꯁꯣꯝꯗꯗꯤ, ꯃꯊꯥ ꯂꯣꯏꯅ ꯁꯥꯅꯩ ꯀꯩꯕꯨ ꯍꯥꯏꯔꯛꯄ ꯍꯥꯏꯅ꯫ ꯇꯦꯜꯍꯩꯕ: ꯏꯃꯥ, ꯌꯥꯏꯗꯣ ꯃꯣꯏ ꯃꯃꯥ ꯃꯄꯥꯅ ꯊꯦꯝꯃꯒ ꯊꯝꯕꯁꯨ ꯃꯥꯟꯁꯤꯜꯂꯦ꯫ ꯌꯥꯅꯤꯡꯗꯕ ꯎꯠꯂꯨꯔꯗꯤ ꯑꯃꯨꯛ ꯆꯦꯟꯈꯤꯅꯤ, ꯃꯣꯏꯅ ꯄꯥꯝꯗꯕ ꯃꯐꯝꯗ ꯊꯣꯛꯑꯅꯦꯅ꯫ ꯋꯥꯁꯦ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯕꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯩ ꯃꯑꯣꯡꯅꯤꯅ, ꯃꯤ ꯂꯩꯇꯕ ꯌꯥꯎꯔꯦ ꯍꯥꯏꯖꯤꯟꯕ ꯁꯨꯝ ꯃꯥꯜꯂꯦ ꯑꯩꯗꯤ꯫ ꯊꯝꯕꯥꯜ: ꯃꯥꯅꯤ, ꯑꯗꯨꯃꯛꯅꯤ꯫ ꯂꯨꯍꯣꯡꯕ ꯅꯧꯔꯤ ꯑꯗꯨ ꯑꯗꯥꯅ ꯑꯃꯨꯛ ꯋꯥꯁꯦ ꯂꯣꯏꯁꯤꯟꯕ ꯌꯥꯅꯕꯅ ꯁꯥꯡꯗꯣꯛꯅꯍꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯇꯝꯗꯣ ꯁꯥꯡꯅ ꯊꯥꯔꯗꯤ ꯂꯥꯞꯊꯣꯛꯍꯟꯕ ꯌꯥꯔꯦꯗꯅ꯫ ꯑꯃꯔ ꯃꯣꯏꯅ ꯁꯤꯜꯂꯒ ꯁꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯇꯦꯜꯍꯩꯕꯅ: ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯏꯃꯥ? ꯊꯝꯕꯥꯜ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯏ: ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯕꯨꯡ, ꯏꯆꯥꯅ ꯑꯁꯌꯥꯝ ꯅꯨꯡꯁꯤꯅ ꯄꯥꯝꯖꯅ ꯈꯟꯖꯕ ꯏꯃꯧꯕꯨ ꯀꯩꯗꯧꯕꯒꯤ ꯀꯥꯏꯅꯗꯣꯏꯅꯣ? ꯏꯃꯥ ꯂꯩꯁꯤꯗꯤ꯫ ꯇꯦꯜꯍꯩꯕꯅ ꯑꯃꯨꯛ: ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯁꯨꯝ ꯊꯥꯖꯔꯛꯇ꯭ꯔꯦ꯫ ꯃꯉꯣꯟꯗ ꯍꯦꯛ ꯍꯥꯏꯔꯨꯕꯁꯨ ꯅꯨꯡꯉꯥꯏꯇꯦ, ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ ꯃꯃꯥ ꯃꯄꯥꯅꯤꯅ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯨꯔꯁꯨ ꯃꯣꯏꯒ ꯂꯩꯔꯤꯕꯅꯤꯅ ꯃꯣꯏꯗꯤ ꯂꯨꯍꯣꯡꯕꯤꯅꯦꯅ ꯄꯣꯠ ꯆꯩ ꯂꯩꯁꯤꯜꯂꯒ ꯊꯝꯕ ꯍꯧꯔꯦ ꯍꯥꯏ꯫ ꯁꯤꯁꯨ ꯀꯗꯔ ꯑꯃ ꯌꯥꯎꯔꯤ꯫ ꯊꯝꯕꯥꯜ: ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗꯗꯤ ꯅꯨꯄꯤ ꯃꯌꯨꯝꯅ ꯆꯥꯎꯏꯗꯨꯅꯤ ꯇꯧꯔꯤꯁꯦ꯫ ꯁꯤꯃꯛꯅꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯁꯨ꯫ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯏꯃꯥ ꯂꯩꯔꯤꯉꯩꯗ ꯏꯆꯥ ꯏꯃꯧꯗꯤ ꯈꯛ ꯀꯥꯏꯅꯍꯜꯂꯨ꯫ ꯅꯨꯃꯤꯠ 3-4ꯗꯤ ꯍꯧꯈ꯭ꯔꯦ꯫ ꯉꯁꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯕꯒꯤ 2ꯁꯨꯕ ꯊꯥꯅꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯅꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯁꯦ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯏ꯫ ꯄꯨꯡ 9:30 ꯍꯦꯜꯂꯐꯥꯎ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯑꯃꯠꯇ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯇꯔꯦ꯫ ꯀꯤꯁꯣꯔꯗꯤ ꯁꯥꯎꯕꯗ ꯃꯩ ꯍꯧꯔꯦ꯫ ꯃꯣꯏꯅ ꯈꯣꯡ ꯀꯣꯜꯂꯒ ꯏꯆꯥ ꯅꯨꯄꯤ ꯄꯤꯗ ꯌꯥꯗꯦ ꯍꯥꯏꯔꯁꯨ ꯑꯩꯅ ꯄꯤꯒꯗꯕ ꯂꯩꯇ꯭ꯔꯦ꯫ ꯀꯌꯥꯔꯛ ꯁꯨꯔꯦ ꯉꯁꯤꯒ? ꯁꯤꯗꯤ ꯎꯁꯤꯠꯇꯕꯅꯤ, ꯎꯁꯤꯠꯇꯕ꯫ ꯃꯣꯏꯅ ꯑꯩꯈꯣꯏ ꯄꯥꯝꯗꯕꯗꯒꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯃꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯄꯥꯝꯗꯦ꯫ ꯇꯣꯝꯕꯤꯅ: ꯀꯩꯕꯨ ꯊꯣꯛꯑꯦꯅ ꯇꯧꯖ ꯁꯥꯔꯤꯅꯣ? ꯃꯆꯥꯅꯨꯄꯥꯅ ꯏꯟꯖꯤꯅꯤꯌꯔ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯨꯛꯆꯔꯤꯕ ꯀꯥꯏꯗꯨꯔꯥ ꯃꯣꯏ ꯃꯃꯥꯗꯨꯕꯣ? ꯀꯤꯁꯣꯔꯅ: ꯁꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯒ ꯏꯆꯥ ꯅꯨꯄꯤꯅ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ꯫
Ikaize, mi mamang da suyamna. Asyam pataba, chakataba imung sidi. Yes, Nana. Ay, maga wari sage. Aroy boy na. Tombi. Kaidaw boy sa no? Sarunu. Awan sada na kumakani. Kem hay Davida, tuminalo sila lore. Nupabu, mama tantaro, itasidi, kem kalunu. Paijuk chingkalaga, magi famungda, hiki kaptuna lay, yes na. Mamaga mapagasu, ngang bayaba ngangame. Phone tawruno na, nupabu, mama tantara, tuminna lem na laytoksina hayrami. Kapayaba su kaple, mapugning nushimanduna, mama mapachakraba matung, phone tawrai. Yes na. Nang, ay si kaya mo yam na nusidrage. Hanjin, kaya rakno, nang nasumain tawdise. Noy mong nakalise, kay no. Telay ba, noglai. Ay di, nang aduhay ra kanina, ngasay na kang abani. Yes, Nana. Nang gise, ayu si Trira. Simina siya na haulira, ikara ka ko. Telay ba na mo? Video call torke, ay kay dalay giyang mo. Yes, Nana. Karim na ba yung pambra? Nangge dugumba wati wari ang gimatam lo huzikse. Telay ba? Karim na ba na tinusibi? Asing bahay ba ni? Nang se yang pangi. Noy ima baba na iba ni kay na bapami. Sidi chin na hayru drasu tawriba ngasing arangi thawdok sina sakini. Telay ba video call tawsilay? Tu, urabra. Noy getche mapanday lolise. Si mi laytaba saba natra. Ikaibadi noyna akoida pibani. Aikoina noyda piba nate. Ay nangna phone tawrakani haiba khangi. Adunabu ay ngasaydagi ngairini. Akoi ahal lamansing aiga lai. Aina gari thawraga haujikti ureko. Lalise kanano. Ay nangga kainabasu pamde. Yai. Noy ima babana nangse aingondai chingthokibada kanagumba amana nangbusu aingondda hairiba asigum jajit lukha khairakani. Aigi nupidi kanamtagi oiba yaroi. Kanamtanasu lukha oihalu. Yai. Aikoi halu haibra natraga chango haibra. Gate sidi mapandai lole. Kamai tawsige? Changdi changningi. Nang kem haiba ngamdrabo noy yumduda. Kharadi wa ngango. Gate ki sose thugairaga ahal laman changhalage nungsibi. Nangondagi ayabadi lawningbani. Ay ngasaydi nangonda call tarasu yai. Nang nahana tarakpado ay ngairamini. Ikay nuksiyana na tumina chaptep thoktuna laikre. Telhaiba. Aikhoigi ahal laman puraga noigi yumda changamdana noigi mangolda famamdana icham chamnadi halloi. Ay sunganaloi. Sigi fibam sida icham chamna yumda hankradi ibani kainaba haibado oirabani. Yes, Nana. Aigi imai pana tawrise kaino. Tale. Ay kapningi. Nang namangdasu yam nungaite. Nang saubra. Telay ba na? Yay. Haujik adugi matam natre. Pungse sumtling zilani. Mapandagi loliba get sose thugayo haibra. Ay aikoigi ahalamanse icham chamna yumda halapadi pamde. Yabu yarasu yabu yadrasu nangse baba na ingonda piningdrasu babagi aroiba wa amtadi taningi. Yes, Nana. Ibani gi oiba punsigi phireba malepabu kaidobagi gate thugairaga migi mapot marol hubadawna changaktoino. Awuba mina nangbu badana mamuk tawkini. Thongal mayada duka leibani. Soda tengsari na lenthalaga changhalo ahlamansingdo. Ay ngairiye. Kisordi saubana mai haure. Mathak maka sinthungna koichatchatana ngangi. Shibu phagiyaba wara. Kayarak sure. Moine koida sanari lirase. Tombina. Nupabu mathantara baba. Ekhoi cha nupina kai watana. Sigumba misidi onsinadabana phai. Tumina lemna laithokse. Amu yau toraga mina wari nungainabani. Yes na. Baba, mangolda mi lakpagi makhol taye. Moi oira jalo. Kisor mamit mamaido koirei leiraga magi nupidi yengai. Hairaf nomi taurei tombisu. Yes, Nana. Baba,
ꯃꯄꯥꯟꯗ ꯊꯣꯛꯄꯤꯔꯨꯔꯣ ꯃꯣꯏ ꯂꯥꯛꯑꯕ ꯃꯥꯜꯂꯦ ꯑꯩ ꯆꯥꯁꯨ ꯊꯥꯡꯗꯣꯛꯆꯔꯛꯑꯒꯦ ꯇꯣꯝꯕꯤ ꯃꯃꯤꯠꯅ ꯍꯥꯏꯔꯞ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯉꯤ ꯕꯕꯥ ꯀꯤꯁꯣꯔꯅ ꯐꯔꯦꯗ ꯂꯥꯛꯄꯨ ꯂꯥꯛꯑꯗꯤ ꯀꯤꯁꯣꯔ ꯃꯌꯥꯝ ꯐꯤꯗꯥ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯌꯨ ꯃꯇꯝ ꯊꯦꯡꯃꯟꯕꯁꯤꯗ ꯂꯥꯛꯑꯔꯣꯏꯗꯕ ꯖꯥꯠꯂ ꯈꯜꯂꯝꯃꯕꯅꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯍꯜꯁꯤꯡ ꯄꯥꯎꯈꯨꯝꯒ ꯑꯝꯇ ꯄꯤꯅꯗꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ ꯃꯄꯨꯛꯅꯤꯡꯗꯗꯤ ꯃꯁꯥꯁꯤꯡꯁꯦ ꯈꯣꯏꯗꯧ ꯊꯤꯠꯅ ꯁꯥꯎꯔꯦ ꯀꯤꯁꯣꯔ ꯍꯧꯖꯤꯛꯇꯤ ꯆꯦꯟ ꯆꯣꯡ ꯇꯧꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯀꯨꯏꯅ ꯑꯉꯥꯡꯁꯤꯡꯁꯦ ꯌꯨꯝꯗ ꯊꯝꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯥꯔꯤꯈꯩꯗꯤ ꯊꯨꯖꯤꯟꯕ ꯄꯥꯝꯃꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯛꯅꯤ ꯄꯥꯝꯖꯔꯤꯕꯁꯦ ꯀꯤꯁꯣꯔꯅ ꯑꯉꯥꯡ ꯑꯅꯤꯒꯤ ꯀꯨꯊꯤ ꯌꯦꯡꯅꯕ ꯃꯥꯏꯀꯩ ꯆꯥꯅꯩ ꯆꯥꯅꯗꯦ ꯄꯛꯅꯩ ꯄꯛꯅꯗꯦ ꯌꯦꯡꯅꯕ ꯍꯟꯗꯛꯀꯤ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯁꯤꯗ ꯑꯃꯨꯛꯀ ꯀꯨꯊꯤ ꯄꯨꯔꯒ ꯂꯦꯡꯕꯤꯔꯛꯅꯕ ꯇꯝꯕꯤꯌꯨ ꯏꯕꯨꯡꯉꯣꯒꯤ ꯃꯃꯥꯗꯨꯗ ꯑꯩꯈꯣꯏ ꯏꯕꯦꯝꯃꯒꯤ ꯃꯃꯥꯒ ꯆꯠꯂꯒ ꯌꯦꯡꯖꯅꯕ ꯌꯥꯏꯁꯅꯥ ꯊꯣꯡꯖꯤꯜ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩ ꯀꯣꯐꯤ ꯀꯞ ꯑꯃꯃꯝ ꯐꯝꯂꯤꯕ ꯑꯍꯜꯁꯤꯡꯗꯨꯗ ꯄꯤ ꯀꯤꯁꯣꯔꯅ ꯃꯌꯥꯝ ꯆꯥ ꯄꯥꯏꯁꯤ ꯑꯍꯜ ꯑꯃꯅ ꯏꯕꯨꯡꯉꯣ ꯍꯣꯏꯔꯣꯝꯒꯤ ꯃꯤ ꯂꯩꯇꯦ ꯍꯥꯏꯕꯗꯨꯕꯨ ꯂꯨꯍꯣꯡꯕꯁꯦ ꯊꯨꯖꯤꯟꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯐꯤꯔꯣꯏ ꯂꯣꯏꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯀꯤꯁꯣꯔ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯑꯩꯈꯣꯏꯒꯤꯗꯤ ꯌꯨꯝ ꯃꯥꯡꯕ ꯃꯤ ꯂꯩꯇꯕ ꯀꯩꯁꯨ ꯌꯥꯎꯗꯦꯗ ꯀꯅꯥꯅꯕꯨ ꯍꯥꯏꯔꯛꯏꯕ ꯅꯍꯥꯟ ꯂꯥꯛꯆꯔꯝꯃꯤ ꯊꯣꯡꯒꯥꯜꯗ ꯏꯕꯨꯡꯉꯣ ꯑꯃ ꯊꯦꯡꯅꯩ ꯏꯕꯦꯝ ꯑꯁꯤꯒꯤ ꯃꯈꯨꯔꯥꯅꯦꯅ ꯍꯥꯏ ꯃꯥꯅ ꯇꯝꯕꯤꯔꯛꯄ ꯄꯥꯎꯅꯤ ꯀꯤꯁꯣꯔꯅ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯃꯊꯣꯡ ꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯇꯥꯗ ꯍꯣꯏ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯃꯌꯥꯏꯗ ꯐꯝꯂꯤꯕ ꯇꯦꯜꯍꯩꯕꯒꯤ ꯃꯈꯨꯔꯥꯗꯨꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯃꯐꯥꯎ ꯉꯥꯡꯊꯣꯛꯇꯅ ꯇꯨꯃꯤꯟꯅ ꯐꯝꯃꯤ ꯋꯥꯈꯜꯗꯗꯤ ꯃꯋꯣꯜ ꯃꯋꯣꯜ ꯈꯟꯕ ꯍꯧꯔꯛꯏ ꯌꯣꯡ ꯃꯃꯩ ꯆꯠꯄꯦꯗꯣ ꯇꯧꯔꯦꯗ ꯆꯤꯟꯊꯤꯕ ꯅꯪꯕꯣ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯆꯠꯅꯈ꯭ꯔꯦ ꯋꯥ ꯂꯥꯡꯒ ꯉꯥꯡꯗꯕ ꯇꯧꯗꯦ ꯆꯤꯡꯅꯈꯤꯅꯦꯅ ꯌꯥꯏꯁꯅꯥ ꯍꯥꯟꯅꯗꯧꯅ ꯃꯃꯥ ꯃꯄꯥꯗ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯏ ꯇꯦꯜꯍꯩꯕ ꯅꯍꯥꯟ ꯁꯣ ꯂꯣꯜꯂꯝꯃꯦꯗꯣ ꯅꯣꯏ ꯃꯃꯥ ꯍꯣꯏꯗ ꯍꯥꯏꯒꯅꯨꯀꯣ ꯅꯪ ꯑꯉꯥꯡ ꯅꯠꯇꯦ ꯋꯥ ꯉꯥꯡꯊꯣꯛꯇ꯭ꯔꯁꯨ ꯈꯪꯖꯤꯜꯂꯨ ꯅꯪꯅ ꯑꯩꯒ ꯂꯣꯏꯅꯕ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯕꯥꯅꯤ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯃꯗꯤ ꯅꯪ ꯋꯥ ꯀꯩꯝꯇ ꯉꯥꯡꯒꯅꯨ ꯌꯥꯏꯁꯅꯥꯅ ꯍꯣꯏ ꯑꯩꯁꯨ ꯈꯪꯉꯤ ꯇꯦꯜꯍꯩꯕ ꯀꯨꯊꯤ ꯌꯦꯡꯕ ꯍꯥꯏꯁꯤꯅ ꯍꯌꯦꯡꯅꯤ ꯍꯌꯦꯡꯁꯤꯅ ꯑꯃꯨꯛ ꯀꯩꯕꯨ ꯍꯥꯏꯔꯛꯇꯣꯏꯅꯣ ꯄꯛꯅꯗꯦ ꯆꯥꯟꯅꯗꯦ ꯍꯥꯏꯔꯒ ꯃꯇꯝ ꯁꯨꯝ ꯂꯥꯞꯅꯈ꯭ꯔꯒ ꯏꯕꯥꯅꯤꯁꯦ ꯀꯥꯏꯅꯍꯟꯈꯤꯒꯗꯕ ꯌꯥꯝ ꯃꯥꯜꯂꯤ ꯌꯥꯏꯁꯅꯥꯅ ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯟꯒꯅꯣ ꯃꯣꯏꯅ 10ꯔꯛ ꯐꯥꯗꯣꯛꯅꯔꯁꯨ ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ 100ꯔꯛ ꯆꯦꯜꯂꯛꯀꯅꯤ ꯇꯦꯜꯍꯩꯕ ꯇꯣꯛꯑꯁꯤ ꯌꯥꯝ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯅꯨ ꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯑꯁꯤ ꯏꯕꯥꯅꯤꯒꯤ ꯂꯥꯏꯕꯛꯇꯤ ꯏꯕꯥꯅꯤꯅ ꯁꯦꯝꯒꯗꯕꯅꯤ ꯅꯪ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯅꯔꯒ ꯂꯣꯏꯔꯦ ꯌꯥꯏꯁꯅꯥꯅ ꯑꯃꯨꯛ ꯑꯩꯒꯤ ꯑꯎꯟꯄꯣꯠ ꯂꯥꯡꯁꯤꯟꯕꯗꯤ ꯍꯧꯔꯦ ꯕꯕꯥꯅ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯀꯗꯔꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯃꯣꯏꯗ ꯑꯩꯒꯤ ꯊꯥꯖꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯅꯪꯒꯤ ꯅꯃꯥꯡꯗꯁꯨ ꯌꯥꯝ ꯏꯀꯥꯏꯌꯦ ꯑꯩ ꯇꯦꯜꯍꯩꯕ ꯌꯥꯔꯦꯕ ꯀꯩꯁꯨ ꯈꯜꯂꯨꯅꯣ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯔꯤ ꯍꯦꯟꯅ ꯆꯦꯠꯅꯕꯅ ꯃꯄꯨꯅ ꯊꯥꯕꯤꯔꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯣꯏ ꯏꯃꯥ ꯕꯕꯥꯁꯦ ꯌꯥꯏꯁꯅꯥ ꯅꯣꯛꯂꯛꯏ ꯑꯆꯥ ꯇꯦꯜꯍꯩꯕꯅ ꯑꯃꯨꯛ ꯀꯩꯅꯣ ꯅꯣꯛꯏꯗꯨꯗꯤ ꯌꯥꯏꯁꯅꯥꯅ ꯀꯟꯀ꯭ꯂꯨꯖꯟꯗꯣ ꯇꯦꯜꯍꯩꯕ ꯆꯨꯝꯗ꯭ꯔꯣ ꯅꯣꯏ ꯏꯃꯥ ꯕꯕꯥꯅ ꯑꯩ ꯑꯁꯨꯛ ꯄꯥꯝꯗ꯭ꯔꯤꯁꯦ ꯏꯕꯥꯅꯤꯁꯦ ꯂꯥꯞꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯔꯤꯁꯦ ꯌꯦꯡꯉꯨ ꯌꯥꯏꯁꯅꯥ ꯃꯣꯏꯅ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯈꯨꯗꯤꯡꯒꯤ ꯅꯨꯡꯁꯤꯕꯗꯤ ꯁꯨꯝ ꯍꯦꯜꯂꯛꯑꯦ ꯇꯦꯜꯍꯩꯕꯅ ꯑꯃꯨꯛ ꯃꯣꯏꯅ ꯅꯨꯡꯁꯤꯅꯍꯜꯂꯗꯤ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯔꯥ ꯍꯥꯏꯁꯦ ꯌꯥꯏꯁꯅꯥ ꯀꯥꯏꯅꯅꯕ ꯁꯤꯟꯕꯤꯔꯤꯕ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯍꯦꯟꯅ ꯃꯔꯤ ꯆꯦꯠꯈ꯭ꯔꯦ ꯍꯦꯟꯅꯁꯨ ꯅꯨꯡꯁꯤꯌꯦ ꯍꯥꯏꯅꯈꯤꯕ ꯃꯇꯝꯗꯤ ꯉꯁꯤꯅꯦ ꯌꯥꯏꯁꯅꯥꯒꯤ ꯃꯃꯥꯒ ꯇꯦꯜꯍꯩꯕꯒꯤ ꯃꯃꯥꯒ ꯃꯆꯥ ꯑꯅꯤꯒꯤ ꯀꯨꯊꯤ ꯌꯦꯡꯕ ꯂꯥꯛꯏ ꯄꯥꯟꯖꯤꯒꯤ ꯃꯅꯥꯛ ꯌꯧꯕꯒ ꯃꯆꯥ ꯑꯅꯤꯒꯤ ꯀꯨꯊꯤꯗꯣ ꯄꯤꯗꯨꯅ ꯌꯦꯡꯍꯜꯂꯤ
ꯆꯦꯅꯥ ꯑꯃꯗ ꯃꯈꯨꯠꯅ ꯀꯩ ꯀꯩꯅꯣ ꯃꯁꯤꯡ ꯈꯔ ꯇꯤꯁꯤꯜꯂꯤ ꯑꯃꯨꯛ ꯈꯥꯏꯗꯣꯛꯅꯩ ꯃꯈꯨꯠꯅ ꯈꯣꯔꯣ ꯈꯣꯔꯣ ꯀꯩꯅꯣ ꯀꯩꯅꯣ ꯈꯔ ꯏꯕꯒ ꯈꯣꯠꯄꯒ ꯇꯧꯔꯤ ꯄꯥꯟꯖꯤꯗꯨꯅ ꯑꯉꯥꯡ ꯑꯅꯤꯁꯦ ꯅꯨꯄꯤꯁꯤꯅ ꯍꯦꯟꯅ ꯃꯄꯣꯛ ꯃꯌꯤ ꯀꯜꯂꯤ ꯅꯨꯄꯤꯁꯤꯅ ꯂꯥꯏꯔꯦꯝꯕꯤ ꯇꯥꯏ ꯅꯨꯄꯥꯁꯤꯅ ꯃꯤ ꯇꯥꯏ ꯅꯨꯄꯤꯁꯤꯅ ꯃꯤ ꯇꯥꯕ ꯑꯣꯏꯔꯒ ꯅꯨꯄꯥꯁꯤꯅ ꯂꯥꯏ ꯇꯥꯕ ꯑꯣꯏꯔꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯗꯣꯏꯅꯤꯅ ꯑꯗꯨꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯄꯛꯅꯗꯦ ꯂꯥꯏꯒ ꯃꯤꯒ ꯀꯔꯝꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯣ ꯂꯥꯏꯅ ꯃꯤꯒꯤ ꯁꯦꯕꯥ ꯇꯧꯍꯣꯏꯗꯦ ꯃꯤꯅ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯒꯗꯕꯅꯤ ꯑꯗꯨꯅ ꯃꯕꯥꯅꯤ ꯂꯨꯍꯣꯡꯕ ꯊꯣꯛꯑꯗꯤ ꯅꯨꯄꯥ ꯃꯆꯥꯁꯤꯒꯤ ꯄꯨꯟꯁꯤꯁꯦ ꯇꯦꯜꯂꯣ ꯍꯥꯏꯕ ꯇꯝꯃꯤ ꯊꯝꯕꯥꯜ ꯇꯨꯃꯤꯟꯅ ꯂꯩ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ ꯃꯊꯥ ꯁꯥꯅ ꯃꯀꯣꯛ ꯂꯨꯛꯊꯗꯨꯅ ꯂꯩ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯁꯥꯡꯅ ꯍꯣꯟꯊꯩ ꯍꯩꯔꯞ ꯌꯥꯏꯁꯅꯥꯒꯤ ꯃꯃꯥꯗ ꯌꯦꯡꯉꯨꯕꯅꯤ ꯑꯗꯨꯕꯨ ꯅꯥꯔꯣꯜꯗꯒꯤ ꯇꯨꯃꯤꯟꯅ ꯄꯤꯈꯤꯕ 2,000 ꯆꯞꯄꯤꯗꯨ ꯎꯔꯩ ꯊꯝꯕꯥꯜ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯄꯛꯅꯗ꯭ꯔꯗꯤ ꯑꯣꯖꯥ ꯏꯆꯥ ꯑꯅꯤꯒꯤ ꯃꯔꯥꯏꯕꯛꯇ ꯇꯅꯝꯃꯕꯅꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯌꯧꯅꯕ ꯇꯧꯖꯔꯒꯦ ꯑꯣꯖꯥꯒꯤ ꯑꯉꯝꯕ ꯗꯈꯤꯅꯥ ꯈꯔ ꯀꯠꯆꯒꯦ ꯍꯥꯏꯗꯨꯅ ꯕꯦꯒꯇꯒꯤ ꯄꯩꯁꯥꯗꯨ ꯂꯧꯊꯣꯛꯏ ꯇꯣꯝꯕꯤꯅ ꯏꯆꯦꯃ ꯌꯥꯔꯅꯤ ꯑꯩ ꯇꯧꯖꯔꯒꯦ ꯀꯨꯊꯤ ꯌꯦꯡꯐꯝꯗꯒꯤ ꯊꯣꯛꯂꯛꯄꯒ ꯊꯝꯕꯥꯜꯅ ꯀꯨꯊꯤꯁꯦ ꯑꯃꯨꯔꯛ ꯌꯦꯡꯕꯅꯒ ꯌꯥꯄꯣꯟꯇꯦ ꯏꯕꯦꯝꯃ 5ꯔꯛ 6ꯔꯛ ꯊꯣꯛꯅ ꯌꯦꯡꯈꯤꯁꯤ ꯑꯩꯒꯤꯁꯨ ꯈꯪꯅꯕ ꯌꯥꯝꯅ ꯍꯩꯕ ꯄꯥꯟꯖꯤ ꯑꯃ ꯂꯩ ꯑꯗꯨꯗ ꯑꯃꯨꯛꯀ ꯌꯦꯡꯉꯨꯁꯤ ꯇꯣꯝꯕꯤꯅ ꯏꯅꯝꯃꯒꯤꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯗꯣ ꯊꯥꯖꯐꯠꯇꯦ ꯍꯥꯏꯕꯤꯔꯤꯕ꯭ꯔꯥ ꯊꯝꯕꯥꯜ ꯊꯥꯖꯐꯠꯇꯦ ꯑꯗꯨ ꯑꯗꯥꯒꯤ ꯋꯥ ꯅꯠꯇꯦꯗ ꯏꯕꯦꯝꯃ 5ꯔꯛ 6ꯔꯛ ꯊꯣꯛꯅ ꯌꯦꯡꯈꯤꯁꯤ ꯆꯤꯡꯈꯨꯝ ꯃꯥꯟꯅꯕ꯭ꯔꯥ ꯌꯦꯡꯈꯤꯁꯤ ꯑꯗꯨꯒ ꯏꯕꯦꯝꯃꯅꯁꯨ ꯑꯩꯅꯁꯨ ꯈꯪꯗꯕ ꯄꯥꯟꯖꯤꯗꯁꯨ ꯌꯦꯡꯉꯨꯁꯤ ꯑꯃꯈꯛꯀꯤ ꯋꯥ ꯇꯥꯔꯒ ꯏꯆꯥ ꯑꯅꯤꯒꯤ ꯄꯨꯟꯁꯤꯁꯦ ꯂꯦꯞꯄꯣꯏꯁꯤ ꯆꯠꯅꯕꯤꯅꯤ ꯇꯧꯗ ꯌꯥꯗꯕꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯕꯅꯤ ꯁꯤꯗ ꯀꯥ ꯍꯦꯟꯅ ꯂꯨꯞꯅ ꯊꯥꯖꯕꯁꯤꯁꯨ ꯑꯩꯗꯤ ꯀꯌꯥ ꯀꯩꯗꯧꯗꯦꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯆꯥꯅꯨꯄꯤꯒ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯔꯒ ꯌꯦꯡꯉꯒꯦ ꯈꯜꯂꯕ꯭ꯔꯥ ꯈꯪꯗꯦ ꯀꯤꯁꯣꯔꯒ ꯇꯣꯝꯕꯤꯒ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯇꯣꯝꯕꯤ ꯕꯦꯝꯃ ꯇꯨꯝꯗꯅ ꯂꯩꯔꯕ꯭ꯔꯥ ꯆꯥꯛꯆꯥ ꯇꯣꯛꯄꯒ ꯇꯨꯝꯖꯜꯂꯗꯤ ꯅꯁꯥꯗꯣ ꯐꯔꯔꯣꯏꯅꯦ ꯅꯪ ꯕꯕꯥ ꯏꯕꯥꯅꯤ ꯅꯪ ꯅꯅꯥꯛꯇ ꯂꯥꯛꯏꯁꯦ ꯏꯆꯥꯒ ꯋꯥꯔꯤ ꯁꯥꯒꯦꯅ ꯂꯥꯛꯏꯅꯤ ꯍꯤꯞꯄꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯐꯝꯃꯤ ꯃꯅꯪꯒꯟ ꯃꯄꯥꯗ ꯃꯣꯟꯗꯨꯅ ꯉꯥꯏ ꯌꯥꯏꯁꯅꯥ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯇꯣꯝꯕꯤꯅ ꯀꯩꯅꯣꯅꯦ ꯋꯥꯔꯤꯁꯦ ꯅꯪꯅ ꯐꯤꯡꯕꯁꯤꯅ ꯕꯕꯥ ꯏꯕꯥꯅꯤ ꯃꯊꯥ ꯁꯥꯔꯕꯅꯤ ꯅꯪꯒꯤ ꯈꯟꯕꯗꯁꯨ ꯀꯤꯁꯣꯔꯅ ꯑꯃꯨꯛ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯇꯦꯜꯍꯩꯕ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯐꯩ ꯑꯗꯨꯕꯨ ꯅꯃꯥꯒ ꯑꯩꯒꯒꯤ ꯑꯄꯥꯝꯕ ꯊꯣꯛꯇ꯭ꯔꯦ ꯑꯍꯜ ꯂꯃꯟꯅ ꯄꯥꯝꯗꯕ ꯃꯐꯝꯗ ꯆꯠꯈꯤꯕꯗꯤ ꯀꯩꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯃꯨꯟꯅ ꯈꯜꯂꯨ ꯑꯩꯈꯣꯏꯒꯤꯗꯤ ꯅꯪꯒ ꯅꯕꯨꯡꯒ ꯈꯛꯇꯅꯤ ꯇꯣꯝꯕꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯦ ꯌꯥꯔꯣꯏ ꯏꯆꯟ ꯅꯪ ꯃꯨꯟꯅꯁꯨ ꯈꯜꯂꯨ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯅꯪ ꯕꯕꯥ ꯏꯕꯥꯅꯤꯒꯤ ꯈꯜꯂꯒ ꯇꯦꯜꯍꯩꯕ ꯅꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯑꯁꯤ ꯁꯤꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯪꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯒꯗꯕ ꯂꯩꯔꯕꯗꯤ ꯄꯨꯝꯅꯃꯛ ꯕꯕꯥ ꯏꯕꯥꯅꯤꯅ ꯐꯅꯕ ꯁꯤꯟꯒꯦ ꯀꯤꯁꯣꯔ ꯃꯥꯅ ꯐꯅ ꯂꯥꯟꯗꯕ ꯑꯣꯏꯔꯕꯁꯨ ꯍꯌꯦꯡꯋꯥꯏ ꯇꯨꯡ ꯀꯣꯏꯅ ꯋꯥꯔꯤ ꯂꯩꯍꯧꯔꯒꯗꯕ ꯃꯥꯒꯤ ꯐꯖꯗꯕ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯍꯧꯔꯅꯤ ꯁꯣꯔ ꯁꯥꯡꯅ ꯆꯥꯅꯤꯡ ꯇꯥꯅ 3ꯂꯛ 4ꯔꯛ ꯍꯣꯟꯊꯩ ꯌꯥꯏꯁꯅꯥ ꯏꯃꯥ ꯑꯩ ꯑꯗꯨꯒꯤ ꯋꯥꯗꯣ 100ꯔꯛ ꯍꯟꯅ ꯈꯟꯈ꯭ꯔꯦ ꯃꯉꯣꯟꯗ ꯌꯥꯝ ꯐꯖꯗꯕ ꯃꯤꯡꯆꯠ ꯑꯃ ꯕꯗꯅꯥꯝ ꯑꯃ ꯄꯨꯔꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯃꯉꯣꯟꯗꯒꯤ ꯆꯤꯡꯊꯣꯛꯂꯒ ꯊꯝꯃꯁꯨ ꯀꯩꯒꯨꯝꯕ ꯏꯕꯥꯅꯤꯅ ꯀꯥꯏꯅꯈꯤꯕꯗ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯆꯖꯤꯛ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗꯨꯗꯤ ꯅꯆꯥꯗꯁꯨ ꯐꯪꯒꯅꯤ ꯃꯤꯒꯤ ꯃꯆꯤꯕꯨ ꯑꯩꯈꯣꯏꯅ ꯃꯦꯟꯕ ꯉꯝꯒꯗ꯭ꯔꯥ ꯃꯥꯅ ꯐꯔꯃꯁꯨ ꯐꯅ ꯐꯠꯇ꯭ꯔꯁꯨ ꯊꯧꯗꯣꯛꯇꯣ ꯊꯣꯛꯑꯝꯗ꯭ꯔꯁꯨ ꯑꯃ ꯅꯠꯇ꯭ꯔ ꯑꯃꯗꯤ ꯑꯗꯨꯝ ꯍꯥꯏꯗꯧ ꯂꯩꯔꯕꯅꯤꯗ ꯑꯩꯒꯤ ꯆꯤꯔꯕ ꯇꯟꯖꯥꯗ ꯈꯣꯡꯐꯝ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯂꯦꯞꯄꯤꯔꯛꯄꯅꯤ ꯑꯩꯅ ꯉꯁꯤ ꯂꯥꯏꯔꯤꯛꯁꯤ ꯌꯧꯅ ꯇꯝꯕ ꯐꯪꯗꯅ ꯃꯤꯔꯛ ꯊꯣꯛꯄ ꯉꯝꯃꯤꯁꯤꯁꯨ ꯃꯥꯒꯤꯁꯨ ꯑꯆꯧꯕ ꯃꯇꯦꯡ ꯌꯥꯎꯏ ꯃꯥꯅ ꯐꯅꯌꯥꯝ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯔꯒꯁꯨ ꯑꯩꯕꯨ ꯁꯦꯝꯕꯤ ꯁꯥꯕꯤꯔꯛꯄ ꯃꯥꯕꯨꯗꯤ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯂꯥꯞꯊꯣꯛꯄ ꯉꯝꯃꯣꯏ ꯑꯗꯨꯒ ꯏꯃꯥ ꯅꯆꯥꯅ ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯍꯥꯏꯖꯔꯤ ꯑꯩꯕꯨ ꯌꯨꯝꯅꯥꯛ ꯁꯥꯒꯩ 2 ꯁꯨꯍꯟꯕꯤꯒꯅꯨꯕ ꯇꯣꯝꯕꯤ ꯐꯔꯦ ꯐꯔꯦ
ꯀꯤꯁꯣꯔ ꯋꯥ ꯉꯥꯡꯗꯅ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤ꯫ ꯃꯇꯝꯁꯨ ꯈꯔ ꯍꯧꯈ꯭ꯔꯦ, ꯂꯨꯍꯣꯡꯅꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯅꯔꯦ꯫ ꯊꯥ 3ꯃꯨꯛ ꯀꯩꯃꯨꯛ ꯂꯩꯔꯒ ꯂꯥꯛꯏꯕ ꯑꯦꯄ꯭ꯔꯤꯜ ꯊꯥꯁꯤꯗ ꯇꯥꯔꯦ꯫ ꯇꯦꯜꯍꯩꯕ: ꯌꯥꯏ꯫ ꯌꯥꯏꯅ? ꯍꯥꯎ? ꯐꯥꯒꯤꯗꯒꯤ ꯂꯨꯍꯣꯡꯗꯧꯔꯦꯅꯦꯁꯦ꯫ ꯌꯨꯝ ꯑꯁꯦꯡꯕꯗ ꯂꯩꯗꯣꯔꯦ, ꯂꯨꯍꯣꯡꯗꯣꯔꯦ ꯑꯩꯈꯣꯏꯗꯤ꯫ ꯌꯨꯝ ꯑꯍꯟꯕ, ꯐꯤ ꯍꯟꯕ, ꯎꯄꯨ ꯀꯥꯡꯊꯣꯜ ꯑꯍꯟꯕ, ꯅꯨꯄꯥ ꯍꯟꯇ꯭ꯔꯤꯛ ꯍꯟꯕ ꯑꯍꯟꯕ ꯑꯃ ꯐꯪꯖꯗꯣꯔꯦ꯫ ꯇꯦꯜꯍꯩꯕꯅ: ꯅꯨꯄꯥꯗꯤ ꯑꯍꯟꯕ ꯅꯠꯇ꯭ꯔꯦ, ꯅꯍꯥꯟꯅ ꯍꯟꯗ꯭ꯔꯗꯨꯗꯤ꯫ ꯌꯥꯏꯁꯅꯥꯅ: ꯇꯥꯅꯤꯡꯗꯦꯍꯦ꯫ ꯍꯌꯦꯡꯋꯥꯏ ꯃꯧ ꯑꯣꯏꯔꯀꯥꯟꯗ ꯅꯪ ꯁꯤꯕꯨ ꯀꯃꯥꯏ ꯁꯦꯟꯅꯗꯣꯏꯅꯣ? ꯑꯩꯈꯣꯏꯗꯤ ꯉꯝꯖꯔꯔꯣꯏ, ꯁꯪꯗ꯭ꯔꯦꯒ ꯍꯥꯏꯗꯅ ꯅꯪ ꯊꯣꯛꯄ ꯑꯃ ꯇꯧꯔꯒ ꯀꯧꯕꯒ ꯈꯨꯝꯗꯒꯩ ꯇꯤꯚꯤ ꯌꯦꯡ ꯂꯩꯊꯣꯛꯈꯤꯗꯣꯏ ꯃꯥꯜꯂꯦ꯫ ꯂꯨꯍꯣꯡꯉꯀꯥꯟꯗꯗꯤ ꯑꯅꯧꯕ ꯌꯥꯏꯁꯅꯥ ꯑꯣꯜꯂꯅꯤ, ꯍꯥꯟꯅꯒꯤ ꯌꯥꯏꯁꯅꯥꯗꯣ ꯑꯣꯏꯖꯔꯔꯣꯏꯗꯕꯗꯣ꯫ ꯍꯥꯏꯁꯤꯅꯗꯤ ꯌꯨ ꯊꯛꯑꯔꯣꯏ, ꯄꯥꯔꯇꯤ ꯄꯥꯝꯗ꯭ꯔꯦ ꯁꯤꯅꯦꯕ꯫ ꯀꯩꯅꯣ, ꯃꯤꯅ ꯇꯥꯔꯒ ꯑꯩꯁꯦ ꯌꯥꯝ ꯉꯥꯎꯁꯤꯟꯅꯕ ꯃꯥꯜꯂꯅꯤ꯫ ꯏꯁ ꯒ꯭ꯌꯥꯟ ꯈꯨꯇꯥꯗꯣ, ꯃꯤꯅ ꯇꯥꯔꯒ ꯂꯥꯟꯅ ꯈꯟꯈꯤꯅꯤ ꯒꯥꯏ꯫ ꯑꯗꯨ ꯌꯥꯏ, ꯅꯪ ꯊꯛꯅꯤꯡꯉꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯥꯛꯇ ꯂꯩꯔꯒ ꯊꯛꯎꯀꯣ꯫ ꯌꯥꯝꯗꯤ ꯄꯤꯊꯛꯑꯣꯏ, ꯑꯩꯅ ꯄꯤꯊꯛꯀꯅꯤ, ꯈꯪꯅ ꯈꯔ꯫ ꯇꯥꯅꯤꯡꯗꯦꯕ ꯑꯗꯨꯏ ꯋꯥꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯑꯅꯧꯕ ꯄꯨꯟꯁꯤꯅ ꯂꯥꯛꯄꯗ, ꯑꯅꯧꯕ ꯄꯨꯟꯁꯤꯅ ꯍꯧꯔꯛꯄꯗ ꯍꯥꯟꯅꯒꯤ ꯌꯥꯏꯁꯅꯥꯗꯣ ꯑꯣꯏꯔꯔꯣꯏ꯫ ꯇꯦꯜꯍꯩꯕꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕꯤ ꯅꯣꯇꯤ ꯌꯥꯏꯁꯅꯥꯗꯣ ꯍꯧꯖꯤꯛꯇꯤ ꯑꯥꯏꯗꯦꯜ ꯌꯥꯏꯁꯅꯥ ꯍꯥꯏꯅꯔꯅꯤ꯫ ꯑꯩꯗꯤ ꯂꯨꯍꯣꯡꯅꯤꯡꯕꯅ ꯉꯥꯎꯔꯦ꯫ ꯌꯥꯏꯁꯅꯥꯅ: ꯑꯩꯁꯨꯅꯦ, ꯃꯌꯥꯝ ꯈ꯭ꯋꯥꯏꯗꯧꯅ ꯌꯥꯝ ꯄꯨꯖꯔꯛꯄꯗꯤ ꯉꯝꯃꯣꯏ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕ ꯑꯩꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏꯁꯤꯗꯪꯗꯤ ꯃꯃꯜ ꯌꯥꯝꯂꯕ ꯁꯤꯃꯗꯤ ꯄꯨꯔꯛꯀꯅꯤ ꯁꯣꯏꯗꯕꯤꯗ꯫ ꯇꯦꯜꯍꯩꯕꯅ: ꯀꯩꯝꯇ ꯄꯨꯔꯛꯇ꯭ꯔꯁꯨ ꯌꯥꯔꯤ, ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯥꯛꯑꯣ꯫ ꯑꯗꯣ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯣ ꯅꯨꯄꯥꯅ ꯆꯥ ꯂꯣꯏꯔꯒ ꯃꯥꯏ ꯅꯨꯄꯤ ꯑꯃꯨꯛ ꯄꯤꯖꯩꯗꯅ, ꯑꯗꯨꯗꯣ ꯍꯦꯟꯖꯥꯡꯗꯣ ꯌꯥꯝ ꯂꯦꯝꯍꯜꯂꯝꯃꯨꯀꯣ ꯑꯩꯒꯤ꯫ ꯌꯥꯝ ꯆꯥꯒꯦꯕ, ꯑꯣꯛꯇꯤ ꯍꯥꯞꯄꯤꯌꯣ ꯍꯥꯏꯕꯗꯣ ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯅꯦꯕ꯫ ꯏꯕꯥꯅꯤꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤꯅ ꯍꯧꯕꯗ ꯅꯥꯗ ꯌꯦꯛꯇꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯖꯔꯒꯦ ꯈꯜꯂꯒ ꯁꯦꯝꯃꯤꯕ ꯄꯨꯟꯁꯤ ꯂꯩꯄꯨꯟꯗ ꯀꯩꯒꯤ ꯑꯩꯒꯤ ꯅꯨꯄꯤꯗ ꯂꯨꯈꯥꯛ ꯄꯤꯖꯗꯣꯏꯅꯣ? ꯄꯤꯖꯔꯣꯏ, ꯑꯗꯨ ꯑꯩꯅ ꯌꯥꯗꯦ꯫ ꯑꯁ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯕ, ꯁꯤꯗꯤ ꯆꯠꯅꯕꯤꯅꯤ꯫ ꯇꯦꯜꯍꯩꯕꯅ: ꯆꯠꯅꯕꯤꯗꯨꯅꯤ ꯑꯩꯅ ꯌꯥꯅꯤꯡꯗ꯭ꯔꯤꯁꯦ꯫ ꯆꯠꯅꯕꯤꯁꯤꯗꯤ ꯃꯌꯥꯝꯅ ꯁꯦꯝꯕꯅꯤ, ꯃꯌꯥꯝꯅ ꯁꯦꯝꯗꯣꯛꯄꯁꯨ ꯌꯥꯏ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗ ꯅꯪ ꯑꯩꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯑꯩꯅ ꯂꯨꯈꯥꯛ ꯄꯤꯖꯔꯣꯏ, ꯑꯗꯨꯒ ꯌꯨꯝ パーꯂ ꯃꯇꯨꯡꯗꯁꯨ ꯑꯩꯒꯤ ꯃꯈꯥꯗ ꯑꯩꯒꯤ ꯔꯨꯜꯁꯇ ꯍꯤꯡꯉꯨ ꯍꯥꯏꯒꯗꯕ ꯅꯠꯇꯦ, ꯍꯤꯡꯁꯨ ꯍꯤꯡꯍꯜꯂꯣꯏ꯫ ꯅꯪꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧ, ꯑꯩꯅ ꯇꯧꯍꯟꯒꯅꯤ, ꯅꯪꯕꯨ ꯐꯥꯗꯨꯅ ꯊꯝꯃꯣꯏ꯫ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯁꯦ ꯁꯦꯌꯔꯤꯡꯅꯤ, ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯅꯤ꯫ ꯑꯩꯒꯤ ꯑꯄꯥꯝꯕ ꯉꯥꯛꯇꯁꯨ ꯇꯧꯔꯣꯏ, ꯅꯪꯒꯤ ꯉꯥꯛꯇꯁꯨ ꯌꯥꯔꯣꯏ꯫ ꯏꯕꯥꯅꯤꯒꯤ ꯌꯥꯅꯕꯅꯤ, ꯏꯕꯥꯅꯤꯒꯤ ꯊꯥꯖꯅꯕ ꯅꯨꯡꯁꯤꯅꯕꯗꯨꯅꯤ꯫